LAMDAM masigi TAMPAK district sing the LEIRIBA school sing LEINGAK Thingjinduna THAMBA sina Maram Oiraga Maheiroi sing the TONGANBA Khudong Chadaba kaya Mayoknare HAINA Manipur Government Higher Secondary Lecturers Welfare Association MGHSLWA na PHONGDORAKLI Association sing President Laimiyum Sorjit na Thadorakpa Cherola Manahai Haisas LC Thagadaba Maheiroi singi form fill up Tauba amadi class 11 amasung higher secondary examination pangthok na bahotnariba asta school Thingjinduna asina chauna Khudong Chadaba Mayoknare masigi mathakta Maheiroi sing syllabus loisin haudabagi achoba Khudong Chadaba amasung Mayoknaragani masina mathang kaitharak tuna tunglam chatta achoba sapu amasoidana phanglagani amaramda lamdam masigi civil society organization singna sangsilakba khongjang singda Maheiroi sangsing konsin bigano Khudong Chadaba sing asigi yenglaga LEINGAK na atoba matamda Maheiroi singi Maheiroi sangsing asi hangdok na bukhot na biyu natraga internet service Thingjiliba asi komthok tuna online class na chingba pangthok pa yana ba thaurang tawbiyu haina su zeroles na makata na apil torakli